COVID-19 की अनौब गाइडलाइन थोखरे स्टेट ना लोकल रेस्ट्रिक्शन दी थंबा याई अदुबो लोकल लॉकडाउन दी तौबा यारोय मिनिस्ट्री ऑफ होम अफेयर्स ना दिसंबर अमदगी कुंट्रागा माथोय फाउबा चटनागदबा COVID-19 सर्विलेंस कंटेनमेंट अमसुंग कोसन की मतंगदा अनौब गाइडलाइन थोखरे अनौब गाइडलाइन अदुदा लोकल रेस्ट्रिक्शन की मतंगदा स्टेट अमसुंग यूनियन टेरिटोरी सिंगना सिचुएशन येंगलगा लोकल रेस्ट्रिक्शन दे थंबा याई अदुबो सेंटर की अयाबा याउदना लोकल लॉकडाउन दे तौबा यारोय हाइदे ममांग द सेंटर ना अनलॉक की गाइडलाइन थोखिबने अदुबो हौजेक्ते स्टेट गवर्नमेंट ता COVID-19 ट्रैकिंग की अहेनबा रोल अदो गाइडलाइन असिदा पीरे हाइरिबा गाइडलाइन असे सर्विलेंस कंटेनमेंट अमसुंग कोसनदा फोकस तौबने लैबाक असिगी तोंगान तोंगानबा स्टेट अमसुंग यूनियन टेरिटोरी सिंगदा फेस्टिवल की मतम ओइबा अमसुंग विंटर लाकपना मरम ओइरगा मफम खरदा लाइचत असी हेंगलकपा उरे मरम अदुना असिगुम्बा लाइचत असी लाक्सिनबगीदमक सेक्शन थौरांगसिंग असे मपुंग फाना लखनबगीदमक होम मिनिस्ट्री ना गाइडलाइन असी थोकपने स्टेट अमसुंग यूनियन टेरिटोरी सिंगना मफम मफम की COVID-19 की लाइचत संदोरकपगी फिबम येंगलगा लाइचत असी लाक्सिनबगीदमक नाइट कर्फ्यू न चिंगबा लोकल रेस्ट्रिक्शन तौबा याई अदुम ओइनमक सेंटर गा मांगजौनना तानादना लोकल लॉकडाउन तौबा यारोय स्टेट अमसुंग यूनियन टेरिटोरी ना ऑफिस सिंगदा सोशल डिस्टेंसिंग मपुंग फाना ngahangadabane मरोलमदा चयोल अमदा पॉजिटिव ओइबगी रेट असे चादा तारादगी हेलवदे स्टेट नत्रगा यूनियन टेरिटोरी अदुना ऑफिस टाइमिंग अमसुंग अतै मथौ ताबा थौरांगसिंग लौखटकदबने मदुना ऑफिस ता मतम अमतता एम्प्लॉई यामना ऑफिस काबगी चांग हंथहनबदा नतना सोशल डिस्टेंसिंग सु ngakpa ngamgani सर्विलेंस अमसुंग कंटेनमेंट की मतंगदा पल्लदुना गाइडलाइन अदुना हाई स्टेट अमसुंग यूनियन टेरिटोरी सिंगना कंटेनमेंट जोन सिंग डिस्ट्रिक्ट अथॉरिटी ना यामना पिकना डिमार्केशन तौगदबने कंटेनमेंट जोन की लिस्ट अदु डिस्ट्रिक्ट कलेक्टर की वेबसाइट नोटिस थोकदबने हाई दिबा लिस्ट अदु मिनिस्ट्री ऑफ हेल्थ एंड फैमिली वेलफेयर दा शेयर तौगदबने कंटेनमेंट जोन ओइना लाउथोकलबा मफम सिंगदा लखुतकदबा थबक सिंग अदु मिनिस्ट्री ऑफ हेल्थ एंड फैमिली वेलफेयर न पीबा गाइडलाइन की मतुंग इन सथगदबने मसीदा कंटेनमेंट जोन सिंगदा तंगाई फदना सिजनगदबा पोलम सिंग फंगनबसु याउरे कंटेनमेंट जोन सिंगदा मेडिकल इमरजेंसी अमसुंग इसेंशियल सर्विस नतना कना अमता चंगबा अमसुंग थोकपा यादनबा अकनबा थबक लखुतगदबने सर्विलेंस टीम ना हाउस टू हाउस सर्विलेंस सथगदबने प्रोटोकॉल की मतुंग इन्ना टेस्टिंग की थबक सथगदबने कनागुम्बा पॉजिटिव ओइरबा मी अमगा सोंगना समनखिबा मियोइसिंग मसक खंगदोकपा नुमित 13 ने क्वारंटाइन तौबा मथौ ताई कंटेक्ट ट्रेसिंग की थबक असे पुंग 62 की मनुंग तौगदबने COVID-19 के पेशेंट अमा अथुबा मतमदा आइसोलेशन तौदुना ट्रीटमेंट फैसिलिटी फंगनगदबने डिस्ट्रिक्ट पुलिस अमसुंग म्युनिसिपल अथॉरिटी ना कंटेनमेंट मेजर लखोटपगी थौदांग लौगदबने मदुगिदमक्ता स्टेट अमसुंग यूनियन टेरिटोरी सिंगना हिरम असिदा ऑफिसर सिंगबो चेक्सिन थबक तहुनगदबनी हाइरे COVID-19 appropriate behavior की मतंगदा पल्लदुना गाइडलाइन अदुना हाई स्टेट अमसुंग यूनियन टेरिटोरी सिंगना COVID-19 लाइचत थेंगनबगीदमक मियामना तौगदबा थबक सिंगी मतंगदा कुपथना खंगनगदबने मियाम द फेस मास्क तंगाई फदना उपनबगीदमक मियाम तिनबा मफमदा मास्क उपतबा सिंगी मथक्ता फाइन लौगदबने मियाम तिनबा मफमदा सोशल डिस्टेंसिंग गागनबगीदमक मिनिस्ट्री ऑफ हेल्थ एंड फैमिली वेलफेयर ना SOP थोकने कंटेनमेंट जोन की वांगमददी अकक्नबा अथिंगबा पीबा थबक खरा नतना अतै एक्टिविटी सिंगदी अयाबा पे इंटरनेशनल एयर ट्रैवल पैसेंजर सिंग MHA न पीबा कांगरोन की मतुंग इन्ना अयाबा पीगने सिनेमा हॉल अमसुंग थिएटर सिंगे कैपेसिटी चादा यांखै अयाबा पे स्पोर्ट्स का मरी लेना ट्रेनिंग तौनबगीदमक स्विमिंग पूल बिजनेस टू बिजनेस पर्पस की दमक एग्जीबिशन हॉल अयाबा पीगने सोशल स्पोर्ट्स इंटरटेनमेंट एजुकेशन कल्चरल रिलीजियस गैदरिंग हॉल कैपेसिटी के सादा यांखैदगिना यामलबदा मी चनीदगी हेना पुनबा यारोय हाइरिबा चांग असे स्टेट अमसुंग यूनियन टेरिटोरी सिंगना हंथहनबा याई अनौबा गाइडलाइन अदुगी मतुंग इन्ना इंटर अमसुंग इंट्रा स्टेट सिंगी मरक्ता चथोक चसिन तौबदा अथिंगबा पीबा यारोय इंडिया का युमथंगनरिबा लैबाक सिंगा बॉर्डर लांथोकनदुना ललोल इतिकी थबक तौबदा अथिंगबा पीबा यारोय असिगुम्बा चथोक चसिन असिगिदमक तोंगानबा परमिशन मथौ तादे गाइडलाइन असिना सही 65 की मथक्ता लैबा पर्सन विथ कोमोर्बिडिटीज मिरोन बिनुपी अमसुंग सही 10 की मखादा लैबा अंगांगसिंग हक्सेल की नत्रगा तंगाई फदबा पोलम सिंगी नतना युमदा लेंगदना लैगदबनी हाइनसु पल्ले जेपी नाट दिसंबर 10 लाकदौरे
Bharatiya Janata Party ki National President Jagat Prakash Nath December amada Imphal da lakani haina tawramba adu ahong bakhara lakpaga loinana lakliba December 16 da oina laklaba yana leire haina ngarang Imphal da thunglakhiba National Spokesperson su oidiba BJP Manipur Pradesh ke in charge Dr. Sambit Patrana ngasi paugi mifam amada phongdokre MU gi administrator thabaktagi pothabada court na ayaba pikre Manipur University gi administrator oina high court na hapkhiba retire IAS Jarnel Singh mahaki personal problem leibana thabak asidagi pothazaragi haina court asida tharakpa application ama court na khanaraba matungda loga mari leinaba formality sing loisilaba matung tha asigi kunthada thabaktagi pothabada ayaba pikre crore tara rom hayat kravra singnava leire Government of India na paikhatpa flagship program singi manungda ama oiriba midday meal gi thadarakpa Lupa crore tara rom lana sizna khrabra haibagi chingnaba leire Manipur lenga ki school education dagi phangba thajaba yaba pawgi likhun amana phongdorokpagi matung inna midday meal gi Government of India na thadarakpa Lupa crore tara rom gi senpham adu school angang singda ensang thonglaga pizawada amasung cook singi thagi honorarium pithoknaba sizinnagadavani thajaba yaba pawgi likhun asina makha na hai midday meal gi scheme gi chak thonglaga pirambadu COVID-19 laichat matam oibanina thonglaga pizabagi mahutta cheng amasung ensangi paisa angang masa masada pire cook singi honorarium de cook ayambada April thadagi pithok pidana leire COVID-19 laichat na maram oiraga chak thonglaga pijadrabasu Government of India na paisa thadarakpadade cook singi honorarium yauna thadarak e Government of India gi mari lenaba ministry da hangbadasu makha taba instruction ministry dagi laktravade hanagi instruction adu ingadavani haire aduga state asidana cook singi honorarium April thadagi pithokpa ngamdana leire midday meal ge India government na thadarakpa paisa state lenga ki account ta direct change state lenga ki account ta changkhiba paisa do finance na DC singda amuk yenthok DC singi khuthangda school gi pithokpam thokpa paisa pithokadavani July dagi na November tha asi phawbagi sizinabagi Government of India na thadorakpa paisa dugi utilization certificate thagatpa ngamdana leiribana ministry na final installment ke senpham thadoktana leiri nakal ama romdana ministry na thadokhiba paisa adu sizinnakrabara sizinadribra finance department na thadoklaga DC singda pallaga leiribra haibadu karimata khangdana leiri Lupa crore tara rom adugi state share ki paisa Lupa crore 1.5 romni masisu thadoktana leiri haiba wafam thajaba yaba pawgi likhun asina makha tana phongdorokli Lupa Lakh taraga humdoi Lakhre masak khangdaba gari macha tongduna lakpa naha anina nongmei chindonda nupi amadagi yamlaba senpham laktuna pukhre haire tabada thamoi sokningai oiraba thokdok ase haukiba ningthokaba numit ke nungthil pung amarom taba matamda Andro police station gi manung chanba Imphal yai ripok lambi paringe ngarian kabui warok sing mapada thokibani haire sakhangdaba singna sel lakpi khraba nupi adu yadipok laimanai dage Romila Laistrom kawe numit adu tamahak lamjing bakep service ke gari da tonglaga Imphal dagi yaripok tamna chatpage lambi da ngarian kabui warok sing mapa yorokpada khangogdana gari tayar pokhairakpadage gari driver na atopa tayar sinna bohona ringaida gari macha tongduna lakpa naha anina mafam aduda changsillaktuna nongmai puthoraktuna masada ayawba sel amade posak sing pinaba kihanbaga loinana Romila Laistrom na pairiba bag munduna yengkhe bag aduda hapa ana layeng bada sizinanabagi damakta puduna lakpa Lupa Lakh taraga humdoiga lising marifu adu ubadage bag adu mullaga sakhibani haire thokdok aduga mari leinana Andro police station da wakat cherol ama pisinkhre haire Khullakpa Munnabagi Nongmeina Kaptuna hatkre Nungba police station ge manung chana leiba thingau khunge Khullakpa Munnabagi irangda miyoi ama Nongmeina Kaptuna hatkre laikhidraba miyoi adugi maming jithuingam kamai chahi nifu apokpa laikhidraba kadinglung kamai kawe khunge Khullakpa mafam Munnabada yauriba thizinlung kamai chahi nifu apokpa laikhidraba kaidon pauna ngasi ayuk pung nipan lom tarakpada jithuingam kamai bu Nongmeina Kaptuna hatkibane panba yawadi mamang sahidagi hauna thizinlung kamaina masunthui kamai kauba miyoi amaga makhoi anigi marakta khungi Khullakpa Munnabagi matangda irang thoktuna lakhibani Nongmeina Kaptuna hatkiba thokdok adugi matangda masunthui kamaina ngasi Nungba police station da wakatpaga loinana police na thizinlung kamai bu phabaga loinana mahaki mathakta case ama lokhatkre hairi
Atopa paugi likhun amagi matung inna Nungba Assembly Constituency da lakliba general election da mirep oinaba thaurang tawriba hanagi UNC gi President Gaidon Kamaina ngasi Chief Minister N Biren ga unaduna thingau khunda santi purangnaba amade miyam ngak senbinaba thabak lokhanaba taksinkhre. Gaidon Kamaina thingau khunda army natraga police outpost ama hangdokpinaba Chief Minister da taksinki. Chief Minister na Gaidon Kamai gi wafam adu yengsilagani haibagi thajaba pikhre hairi. Manipur Mail gi office maina tumna chakre. English londa nungtigi phongba pause Manipur Mail gi uripok ningthogjam laikai da leiba office yauna thangnana leiba yum amadi ten house ama haukiba leiba kokpa numit ki nungchilda maina tumna chakre. Khanghaudana horakpa maina Manipur Mail gi editor oiriba ningthogjam Sanatombagi mayamba ahal laikhidraba ningthau khongjam Radhakantagi yum Sanatombagi ten house storeroom amade Manipur Mail gi building tumna chakre. Mai chakpa aduda campus manungda khamba alto car ama two wheeler ane auto rickshaw ama power generator ahum Manipur Mail gi computer tara amasung printer impact TV gi electronic machine amade ten house ta thamba yamlaba polam sing ut on khre. Chaurakna Lupa crore ama henbagi polam sing amang ata thokre. Imphal West Fire Service ki fire tender taruk changsin duna mai kanbagi thavak pung ahumlom chathaki. Mai kanbagi akanba thavak aduna yumthangnaba atay yumsingda sandorkatavadagi kanba ngamki. Mai adu electric short circuit na oiramba yai haina thajanari. Irangthong ngasi loisilaba yai. Kenyada mokta thamluraba miyoi ama Hingatlakhre. Kenyada sire haina mokta thamluraba miyoi ama Hingatlakhpa thengnare haina official source amana phongdorokli. Hauji masagi chahi kuntraga ni thoi suraba Peter Gigen kauba miyoi adu Kap Katel Hospital da sire haibadagi mokta thamlurabani haina local media gi report amana haire. Peter Gigen masada anaba amana maram oiraga lektharakpadagi hospital da layeng naba pukhatkibane. Mahaki manau nupa Gigen na haikibada nurse amana casualty department da yaudringai da patient adu sire haibagi wafam khangalakhi adubu hospital gi superintendent Gilbert Chiruyot na phongdokibada. Patient adugi mari matasing aduna death certificate ngai davida mahakpu morgue ta pukhibane. Patient adu masada laina chenba miyoi ni mahak amuk hanna Hingatlakhpa asida nungaiba poi haina journalist sing da phongdokhi. Mahaki punsi adu evangelism da dedicate tawragani haire. Peter Gigen hairiba miyoi ase masa pumthadana bagidamakta hidak thanaba yengluba matamda hingduna leramba thengarakibani haire. Argentina khaknatana malemgi football gi oina khwaidagi nungaitaba numit adu oikhi. Mahak aikhoigi naktagi satkhrabasu thaptokte. Mahak siba naide haina Diego Maradona manung matam sadana leikhidabada hauji Argentina gi sanaroi oireba Messi na phongdorokli. Lamba leitraba football gi magician ne malemna kauba yararoidaba masana asigi laipok amade marup Maradona na leikhidabada ikai khumnaba utle. Mensinba ngamlaroidaba football masana gi haithoi singthoiba adu laihauragani haina Portugal gi sanaroi Cristiano Ronaldo na phongdorokle.